Hi ma'am, ado ma'am ngasidi nganu oina charage. Nganu se aina thongbadi utrebako. Ado ma'am background se warobino habidi aini he chaba mafam do background khanbado adugi light to hadi mai do yagidabako adugi phangwa dum chasalakpane lower kanda dum ole sina mahine aduga sima pangchini loiko thare aduga tilhau leire champra adagi thabi yongchak kharga hape ma'am ado ai charage. Ở đi hát xã cho người tin vô đi cho không sao vậy hả sempre xong dần dần quá hả hào bên nữa nganu se ngasi dia mapum mama di tok panati ma'am asem da gi lawro ga na kiji makha ma thong man Anh hăng gì chứ? Chắc tới đây mong xài đấy ạ. Nhưng sao cảm ơn gì vậy? Chính là bắp chân này nè.
ꯍꯣꯇꯦꯜꯗ ꯏꯟꯁꯥꯡ ꯂꯧꯔ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯌꯥꯝ ꯑꯁꯦꯡꯕꯒꯤꯀꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯊꯣꯡꯖꯔ ꯆꯥꯕꯅꯤꯅ ꯊꯤꯅ ꯍꯥꯎꯋꯦꯕ ꯍꯣꯇꯦꯜꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯒꯤ ꯊꯧꯔꯛꯄꯅꯤꯅ ꯃꯍꯤꯗꯣ ꯆꯥꯡ ꯆꯥꯡ ꯇꯧꯋꯤꯗꯅ ꯍꯣꯏ ꯍꯥꯎꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦꯕ ꯍꯣꯇꯦꯜꯗ ꯆꯥꯕꯁꯦ ꯈꯪꯕ꯭ꯔꯥ ꯏꯟꯁꯥꯡꯁꯦ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯊꯣꯡꯉ ꯆꯥꯕ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯩꯌꯦꯕ ꯍꯣꯇꯦꯜꯒꯤꯗꯤ ꯑꯩ ꯆꯥꯕ ꯄꯥꯝꯗꯦ ꯃꯍꯤ ꯆꯥꯡ ꯆꯥꯡ ꯑꯗꯩ ꯍꯥꯎꯗꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯎꯕꯁꯨ ꯃꯌꯥꯝ ꯂꯩꯀꯣ ꯑꯗꯣ ꯍꯥꯎꯇꯕ ꯑꯅꯝꯕꯅ ꯑꯣꯏꯌꯦꯕ ꯃꯆꯥ ꯈꯛꯇ ꯍꯥꯞꯄꯒ ꯆꯥꯛ ꯈꯤꯇꯪ ꯍꯥꯞꯄꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯞꯄꯗꯣ ꯆꯥꯛ ꯌꯥꯝꯗꯕꯅꯤ ꯆꯥꯕ ꯉꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯃꯔꯣꯏ ꯑꯩ ꯉꯥꯅꯨꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯃꯥꯗꯤ ꯌꯦꯟꯗꯩꯁꯨꯅꯦ ꯉꯥꯅꯨꯅ ꯌꯥꯝ ꯊꯤꯅ ꯄꯥꯝꯖꯩꯑꯕ ꯑꯗꯣ ꯉꯥꯅꯨꯁꯦ ꯀꯅꯥ ꯀꯅꯥ ꯄꯥꯝꯒꯦ ꯍꯥꯏꯗꯤ ꯃꯤꯗꯤ ꯌꯦꯟ ꯄꯥꯝꯕꯁꯨ ꯂꯩꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯣꯛ ꯕꯤꯐ ꯆꯥꯗꯕꯩꯅꯤꯀꯣ ꯍꯥꯏꯗꯤ ꯀꯔꯝꯕꯅ ꯄꯥꯝꯒꯦ ꯍꯥꯏꯅ ꯍꯪꯉꯤꯁꯦ ꯆꯥꯛ ꯇꯩꯔꯦ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏ ꯕꯣꯏꯂꯔ ꯂꯩ ꯀꯣꯏꯂꯔ ꯂꯩꯗꯅ ꯑꯗꯒꯤ ꯌꯨꯝꯗ ꯂꯣꯏꯕ ꯌꯦꯟꯒꯨꯝꯕ ꯂꯩꯗꯅꯀꯣ ꯅꯠꯇ꯭ꯔꯒ ꯉꯥꯅꯨ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯗꯤ ꯉꯥꯅꯨ ꯌꯥꯝ ꯊꯤꯅ ꯄꯥꯝꯃꯦ ꯌꯦꯟꯗꯩꯁꯨ ꯍꯥꯎꯋꯦꯕ ꯃꯤ ꯉꯥꯅꯨ ꯄꯥꯝꯗꯕꯁꯨ ꯂꯩꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝꯗꯤ ꯆꯥꯔꯒ ꯑꯩꯈꯣꯏ ꯄꯥꯝꯒꯟꯗꯕꯗꯣ ꯑꯗꯨꯁꯨ ꯂꯩꯕꯅꯦ
ꯍꯥꯎ ꯆꯥꯗꯦ ꯃꯣꯔꯣꯛꯁꯦ ꯇꯝ ꯇꯝꯅ ꯄꯥꯜꯂꯦ ꯑꯂꯨꯁꯦ ꯂꯧꯊꯣꯛꯀꯦ ꯑꯂꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯈꯨꯠꯇꯗꯤ ꯌꯥꯝ ꯇꯩꯔꯦ ꯇꯣꯠꯈꯤꯕꯗꯣ ꯑꯗꯨꯒꯤ ꯑꯗꯣ ꯆꯥꯛ ꯆꯥꯏꯅꯦ ꯃꯨꯛꯕꯥꯡ ꯇꯧꯔꯤꯅꯦ ꯑꯗꯨ ꯈꯔ ꯑꯗꯨꯝ ꯇꯩ ꯇꯥꯕꯅꯦ ꯅꯠꯇ꯭ꯔꯥ ꯍꯥꯎꯋꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯌꯥꯝ